अहान बोयना मैम मणिपुर टॉप चैनल की मेकरी की मरुएबा हेडलाइन सिंह हाना मैम दा शेयर तौजगी अहानमदा बर्ड फ्लू की सेक्शन नननब सेंटर न स्टेट सिंह खंगनख्रे हिमाचल प्रदेश अमदी अतै स्टेट खरद मिरमदगी सक्तारब उसेक याउन उसेक किया सिरगलिबा सिगी मतंगदा सेंटर न स्टेट अमदी यूनियन टेरिटोरी सिंगी चीफ वाइल्ड लाइफ वार्डन सिंगदा सेक्शन थौरंग लौखननब खंगनख्रे हैबा पावमा ngasi phongkhre atop pawma namu मैम president pm leibe yaba guest house leiragani sahi aungi manungda leiba asigi president amasum prime minister na imphal da lakpada leinaba presidential suite amasum prime ministerial suite yawba BBIP guest house ama imphal mayol leiragani haba pawma ngasi phongkhre asum atopa pawmana asumna phongli covid vaccine gi dose sing numit kungani pani kanarga kapkadabani export atopa pawmadanamo laumi singi khongjang da saruk yarunaba maharashtra dagi laumi sa kya delhi pangkhre atopa pawmadanamo sahi sudna luhongge toramba thingkhre thawal district ki tuan mapham mani da luhonggi sahi sudriba bor amadi kainyabu luhongnaba honaramba luhongpham ani thawal district sal marriages officer Sideline Thawal amasum Thawal district police na thingduna lohong khankidre haba pawmasu ngasi phong hebasi phong singda phongli topa se phong amadana asumna phongli yengang pokpi police station award pana thale matam ga sunana semgat pagi tangai fadaba leiri haidi amasum Imphal iski sing amasum tam anigi tainaba oiriba amasum furup kayana khundariba yengang pokpi da leiriba yengang pokpi police station award pana pik thale aman bagari amakhakna station asigi tangai phadaba thabak thoram singda sijinari police station asi matam gu sunana sengbat haningbagi apamba lamdamadugi miyamna pauksi asida phongdoknaragli police station asida lepham thokpa masak sing leitabana mafam asida mathau toriba police personnel singna sauna khudongsa da bathogale aman bagari amakhak leiribaduna mipha mipun amadi tangai phadaba thabak singda sijinari yengang pokpi police station gi jurisdiction asi yamna paksawi tuan furup ki miyoi kya khundabana karigumba matamda ungkhatnaba amadi pamdaba thodok tholakpa yawi maduda police na matam sana thapak lokhonaba honaba tangai phadaba gari amadi masak sing leitabana khudongsa daba kya thokali police station asi lamdam adugi oinadi khwaidigi maru oiba ama oiribani awat apas lengakna matam sana yingsinduna matam gusunaba police station ama oihaningbagi apambu phongdoknarakli haina pawmana makhatari shilakpoina meyamna main on share to guduriba content asina meyam green tea angur chocolate COVID virus Hatpa ngamba chemical compound yoramba haibisgi hiramda meyamda share ozage meyam su mapung phana khangminasi kumja english singaniga kun asimadi hek horakiba January thadumaktadagi malem asigi miyamna COVID-19 virus ke akiba saitheng mayoknaduna lakhibagana malem gi oina miyamgi punsi rol laidiba hiram khudimakta saitheng pikidaba amata yaukide miyoi million kayagi punsi khangu thakta mangankhre kaya amana ngasi maksu lanai amasum laingak na salaiba covid care center singda hospital singda laikat naduna leihori haukiba tha kya marum miyamgi punsida khwaidagi kiningai oiba mawong da saitheng piduna lakraba matungda malemasigi mafam kya dagi scientist singna ahing nungthil tumba saba mata sangdana covid-19 dagi miyambu mapung phana ngakthokpa ngamgadaba vaccine pothokpa haure haiba wafam amasu miyamgi nakongda yaunarakli Mahuksadagi top study ama handak scientist singna nauna pangthok tuna setakiba sanging amada green tea dark chocolate amasum muscadine grape haina khangnariba angur makhal singa sida yawba mahi manai yoiba sinjak singda yawba chemical compound singna SARS-CoV-2 haina khangnaraba COVID-19 thualiba virus asigi maruoiba akaknaba enzyme amagi mathau mangam sing mapung phana thingba ngammi haiba wafam phungdoknarakli Miyoibigi haksang da yauriba protein amasum peptide singbo maset kya thokna thugaiba ngamliba proteins amasum peptide singbo maset kya thokna thugaiba ngamliba proteins hairiba posak asi tuan ba cell amadi virus singi masamu fokat handuna matam kuina hinganbada yamna sawba thodang loriba posak amani haina United States ki North Carolina State University gi thiziloi singna phongdorakli Frontiers in Plant Science Koba Journal amada phongdorakiba study report amagi matungina hiram asida thijiliba researcher singna computer solution sing amadi laboratory da sangeng kya pangthoktuna SARS-CoV-2 virus da yauriba main protease amprona anti-inflammatory amadi
antioxidant property marang kaina yaujariba tuan tuan mana masingi kanglup singda yawa chemical compound singa thengnabada matau karamna react torokpagi haibadu utnaba honaki hairi SARS-CoV-2 da yawa empro asi virus asi sandoknaba amadi mathanta assemble tawjanaba honabada darkar oiriba enzyme makal amasuni haina article adugi author oina leidiba saina makhata ki Maramasina Eikhoi na hairiba protease asigi mapangal mapung phana sonthanduna deactivate tawba ngamlagadi SARS-CoV-2 hairiba COVID-19 oheliba virus asi maromdom sijakragani hairi green tea muscadine grape makhal ani cocoa powder amasum amuba chocolate hairiba sing asidigi phangba chemical compound singna emprogi tuan ba saruk sing amata oina punsinba ngami haibasi computer simulation gi thawong sing adudagi khangba ngamle su haidi empro da furit khaw manba portion ama yauri masida chemical compound sing pik thana yawi khaw asida chemical compound thana yarok laba matang duda protease ki maru eba mathau punamak marom dom mangki gani laboratory da sathakiba sangeng sing dasu phal asi sa manana phangki mataw sumna empro gi function thingba natragana hantanba honabada green tea amasum muscadine grape sing asida yauriba chemical compound sing na sauna thodang lawi haina saina makhatana phongdokhi cocoa powder amasu amuba chocolate yawa chemical compound sing nasu empro gi activity asi tangkhai ama hantan basungami green tea asida sangyeng tawduna confirm toroba chemical compound manga yauri masina empro gi pocket yawa tuan ba mapham sing sangsinduna attack tawbungami muscadine grape ki Mahai adugi mapan thangba maku amasum marugi saruktasu emprogi thawong amadi matik hantanba ngamba chemical compound yawbu thingnai hairi pambi singna masabu ngakthok sanabagi damak asigumba compound sing asi hek sijinai kanaraba compound sing asi pambi singi mau amadi manadasu yawba thingnai haina akhang ahi sing sumna share tobirei adugi mem sigi content si matang sai lusinjare aduga mayam dasu kari wakhalo leibibigi habru soidana mayamna Thambiramo those kanai khangbiragari myam sinchoi den myam sigumlaba haidi so a black chocolate kumba adudagi grape kumba hairiba posak singse green tea gumba sogum busi myam yariba mkai sijinabi hoina manipur top channel gi mekhe disu haijeri aduga khoju sijinajage aduga myam ge wakhalon disu sapsaba haidi sigi kanai haina khanbi bra natragana kadai phabu chumge haba wakhalo leibiragari myam khangbi belegari soidana share to biramo haina manipur top channel gi mekhe dik haijeri aduga hojiki oinadi myam matang sai lusinjarage aduga hore nungdaram phongba che phong singdigi yariba makai ngaliba makai myam da share to ba ngamna bhona jarake aduga hojiki oinadi kainarase thank you